मरुइबा पाउ एमसू की ऑफिस अमा सिंजमई चिंगा मथक्ता हांगदोक्रे अमदी थौबाल खेकमन मयाई लेकाइदा पोचै योनबा अमदी फी तुफम ओइबा दुकान अनि मैना तुमना चाख्रे पोनी टीवी न संजोक्तबा पुंजा सिगी मणिपुरी पाव विद्यासनाना तराम नोकचरी हौजे पाव संदोकना पिजरी एमसू की खुबम ओइरिबा सिंजमई चिंगा मथक्ता महिरोय सिंगना निसा सासिनबा खुदक्तगे लेपकदबनी हाइना ऑल मणिपुर स्टूडेंट यूनियन एमसू इम्फाल वेस्ट की प्रेसिडेंट लुक्राम मालंबना फोंदोक्रे ngasi loop asigi office hangdokpaga inoinana mahakna makhatana haikibada lamdam asigi emsuna mahiroi khunai gidamak chokthaba leitana thodang loduna lakli amadi afaba khunai amagi manglanda lairik tamba ngamjadraba mahiroi kayagi tengbang piduna lakli luribadi lamdam asigi naha kayana nisagi ipakta tauduna marai chaithaba khunai ama oirakliba fibam asida achauba singi अथौबा सिंगी खुबम ओइरिबा सेंगलबा मफम असिदा निसा चासिंदुना मफम असि मांगथोकपा थेंगनै मसि खुदक्तगे लेपकदबनी लोइनना लेकाय असिगे क्लब अमदी एमसुना मफम असिगे अकोइबदा येंगसिनबगे थबकसु चथरगनी हाइना फोंदोखे एमसु इम्फाल वेस्ट डिस्ट्रिक्ट कमिटी दी ऑफिस अमा कोई इशू सिंगा मथक्ता ngasi hangtokse aduna hangtokpa loina akoigi एमसू ने संचालक थबक थौरमसिंग द माइरोसिंग मई लेना संचालक थबक थौरमसिंग सरो मोइना अकोigi मोनुमेंट की खुबम अथौबसिंग की खुबम ओइबा मोनुमेंट की अकोइबदा इसा पसा साबा मदि फत थबक क्या थौबसि खुदकदि लेपियो मखाताना थबक तौतादि लेइबा अकोigi लेकाई क्लब मेरा पाइबि अमदि संसांति खुसमनागा मखोइ मतते खलोगि थबक सथरकनि हाइबो मफम से थबे हिरम असिगा मरी लेनना एमसू इम्फाल वेस्ट की वुमेन्स अफेयर्स की सेक्रेटरी लाइमयुम सेलिना हाइखिबदा लमदम असिदा मयाई काबा निसा चाबसी नुपा खक्ता ओइरंबदगे नुपी सिंगसु याउसिलक्पगी ममी चाउना तारकले असिगुंबा कया असिना लमदम असिगी नुपी ओइबी सिंगी मसक नोंगमगे थिरकले ngasi singjamai chinga mathak upper primary da hangdokliba emsu gi office asiga hek thangnabada leiriba athoba singi khubam asida nisa sasinba khudaktagi lepiu haina phongdokhe की ऑफिस hangdokpaga mari lenana emsu imphal west women wing ni mai kai dagi mai heroin piecing da hazaning badi hawadakliba mai heroin piecing ni sapa sa sasinba amasong imphal west district ki manakta leiriba thangana leiriba monument sigi akoibada छात्र ओइबसिंगना छात्र की यूनिफॉर्म दा लापना मोनुमेंट असि मांगथोकपगी मवोंग नि सापा सा चासिनबा नत्तबा मवोंग की थौरम क्या चथरबा सिंगसि मखा ताबोइन हजिक एमसु इम्फाल डिस्ट्रिक्ट ऑफिस लेरबनी न मीडिया चमसिन जारबनी अमसुंग थंगबदा लेरिबा एसोसिएशन मेरा पाइबे मसुंग क्लब सिंगसिगा खुदसमनरगा एमसु इम्फाल डिस्ट्रिक्ट कमिटी ना लौरपा वारिब खुदिंगमक्ता मसाना दायित्व पुजगदबनी हाइबिस ngasi ayuk anganbada thobal khekman mayai lekaida pochai yonba amadi fi tufam oiba dukanani maina tumna chakraba dukanani adugi mapu sundar ahanthem kowe amadi mai asi karamna horakhibino haibadu hojik fawba khangbang amdri hairi ngarang numidang pung mapan rom tabada Imphal West ki thangmaiban sinam lekai dege thongam ongbi fazabi chahi humfumanga mapuroiba Devendro Rims Hospital da laikhidabagi matang da irang thokre laikhidraba thongang ongbi fazabi asi hokhiba megi tang mangagi nongtil pung mari rom taba matamda masada sor honba wai haiduna Rims da layeng nanaba pukhalakibani hairi लोइदना हॉस्पिटल की माइगैदगे चेस्ट की एक्सरे यावना अतै मथौ ताबा टेस्ट सिंग तौबदा रिजल्ट अमता फंखिदे मदुना मरम ओइरगा डॉक्टर की माइगैदगे हिदा खरा कापलकवा मतुंग पेशेंट अदु करिसु तौरोय हाइना डिस्चार्ज तौखि पेशेंट अदु मयुमदा पुथरख्रबा मतुंग सोर होनबा वाई हाइदुना अमुक हन्ना ngarang ayuk pung
मापनरोम ताबदा रिम्स की कैजुअलिटी दा पुखलखिबने हाइरे मदुदसु मथौ ताबा टेस्ट सिंग तौबदा रिजल्ट अमदा फंगबा ngamkhide loinana doctor gi mageidagi ana bage layong asi revis oiramgadra haibagi chingnaba lay haiduna isolation ward ta refer tauki patient asi isolation ward ta refer taurabasu ward asida doctor amata leiramde amasung anabaga loinarakpa mioi singsu anabagi manakta changba thingki numidang pung mapan makhairom taba matamda anaba adu sor honba lepkre haina ward aduda duty tariba nurse na khanghalakpadagi doctor kauduna yenana ba hairabasu karimata thawa sakhide thogdogaduna maram oiraga laikhidrabe thongang mongwi phajabige mioi singna irang hokhibani hairi enforcement directorate na Jharkhand IS officer Puja Singhal ka nagnaba mioi anidage lupa crore 18 fagatkre haire corruption amadi Mahatma Gandhi National Rural Employment Guarantee Act scheme ge senthang lana sizinaba case ka mari leinana idina thiba humbage thabak chathabada yamlaba paisa sing ase fagat pangam kibne haire paugi marak thanna ten bapregama Makhataba Paupizri Manipur ki Governor La Ganeshan na Technopal District ke Manung Channa Laiba Machi Subdivision Headquarter ke Machi High School da ngarang pangthokiba interaction program amada sarugya khere Thauramadu da Governor La Ganeshan na haikibada samas ama chaukhatnaba honabada Bharat ke nagrik ama oina aikhoi punna thaudang lawinaba tangai fade haina phongdokhe mahakna haikida prajana lengakta cooperation amata Pidrabadi Chaukhatpa Purakpa Kaidongwaida Ngamloi Haiba Wafam Suthamke Chahi Nauriba Nupamacha Ama Imphal East Narcotic Cell na Heroin Powder Gram Mangaga Konana Ngarang Kiamgai Muslim Awang Lekai Dege Fakre Faraba Mioi Aduge Maming Furai Latpam Ritik Sarma Hairangoi Thong Makha Maibam Lekai Dege ni Haire Thogdok Asiga Mari Lainana Manipur Chief Minister N. Biren Singh na nungaitaba phongdokladuna hauzik chaukhatlaba matam asida hakchang fana amadi nungaiba punsi maren ama oinanabagi matam asi tenbana naha singna drug season nadaba haike drug season nabana jail da lehenbata natana punsi sumanghali haina CM Biren na makhata na phongdokhe Union Minister of State for Electronics and IT and Skill Development and Entrepreneurship Rajiv Chandrasekhar na ngarang Dimapur ge Nelit Center da North East ki oina punna Nelit Center manga virtual ge khuthang da sangakhraba center sing aduge laifam sing adudi Assam gi oina Dibrugarh amasung Jorhat Arunachal Pradesh ki oina Pasighat Nagaland gi oina Dimapur amadi Manipur gi oina Senapati ni hairi Prime Minister Narendra Modi gi Digital India ge thamliba pandam ahum asibu saugatpa oina mahakna haiki madudi technology sizinaba asina praja miyam ge punsida chauna ohongba kaya ama purakpaga loinana laibak asida afaba laingak session amasu purakpa ngamlagani haiki mahakna makha taraduna covid ki pandemic marakta India na technology bu khulai oina sizinabana laibak ki economy da chauna khumang chausanba ngambane hairi aroibada maroiba pau amukhana MSUG office singjamai jinga mathakta hangdokre
थौबाल खेकमन मयाई लेकाइदा पोचै योनबा अमदि फी तुफम ओइबा दुकान अनि मैना तुमना चाखरे। पोनी टीवी ना संजोक्तबा पुंजा सिगी ओइबा मणिपुरी पाव मतंग असिदा लोसिंजरे।